Ahanbada yengbiriba amasung tabiriba ichilinaw iche ichalima pabungsing mayam pumnamakpu thamoidagi nungsiba amasung ikai khumnabu utchari phattabadagi manung matam chadana sianaba thokkadoba leramba taragasu Prabhu Jesu Christana lokthokpibo isan thagachari mayam ngasi aina Facebook ta video amakak thengnajai hariba video si aina uzaba matamda sukimatik nungsiba thamoida asukimatik nungsiba phaujarakpagi maram naina samjabani Hariba video sida ikai khumnajariba Eramdam Manipur bu ngakpi senbiriba Arambai Tengol Unit 40 gi ichilinaw singna oja singna mekhoina phongdok pibagi video amakak aina thengnajabani hariba se ujaba matamda aigi thamoida karigumba khara phongdok chaningbagi apamba se ngonda phaujarakpadagi aina ngasigi video se aina semjagadoribani Ahanbada akhoi ichilinaw singna phongdok pirakpado hana tabiu madugi matungda I kharatang phongdok sarke Ahanbada Manipur leibakpu Ahanbada amadi ojaga upalamokko Arambai Tengol Unit 40 khangakpagi control room oina leijariba konjengbam lemba khabana ahamke ikomna khurumjari Eikhoi lansina maram moiraga isagi unit sida leibiriba ichinausina unit degi thaduraga matam sangna leisalapusina maram moiraga akhoida khudong chadaba haibadi ningtham tha matam su oisalakpa chanabusu wasalakpa amadi aikhoigi phiron saron amadi kisu amna leisida leiribase akhoigi mafam sidagina only amnak abada 100 meter gi range sida leibana maram moraga akhoiji thadokkusu yadaba mafam amma haibado palenji oraga leibanina akhoigi Lansku mayuk naga palin magi se mayuk narga leijariba Tengol Lising ase ajikse awabana kam thenga ba haibado amadu oire masina maram moraga leibiriba Manipurda leibiriba khoibo nuksibiduna mateng khaktang pangbiyu haina khoi social media gi platform da masidi mateng nijari mateng ase amumba khakado orbasu pangbiyu haina Arambai Tengol Unit 40 gi maikeidage leibak miyam thongjai asini mayam hariba video se aina thengnajaba matamda sukimatik thamoida nungsiba phauji Eramdam Manipur bu ngakpi senbiriba ima leibakki Athoiba mapari singaktani ima leibak kaiba yaroi haiduna ima leibakpu ngakpi senbiriba Manipur da lan se irang se hek haurakpa matamdagi ima leibakki damakta nungaiba harauba punamak thadoktuna ima leibakki damakta mayok yariba Athoiba mapari singaktani adubu haiba ngasigi mekhoina leiriba condition sida mayam ingdam thagi matam su amu oirakpa aduga lan sisu lepaktabagi maramna mekhoida awaba kaya ama mayok nei haiduna tajaba matamda asuki matik ingonda thamoida nungsiba nungaitaba phaujai mayam maram aduna ina semjabani ichilinaw iche ichal ngaktani haiduna ima leibakpu yam nungsijaba Assamda leijaragasu ima leibak Manipuri magi damakta ishorda haijaduna ima leibakpu ngakpi senbiriba singi damakta ishorda haijaduna leijaba macha ama oina aina ngasigi video se ai semjabani mayam Ahanbada ai Holy Bible dagi ishorgi wahai amakhaktang pathok serake Ahanba Corinthians pandup 13 gi pada 13 da sumna hai haujikti ahum asi lengdana lei thajaba asa nungsiba mekhoi asidagi khwaidagi chawbadi nungsibani hai Christian haibiriba singi manungda leifam thokpa ahum khaklei madudi Ahanbada thajaba asa aduga nungsiba haiba ahum asidagi khwaidagi chawbadi nungsibani amasung haiba nungsibadu thamoida ipana haithabibagi maramna Jesu Christana ngasi ipana fawan birakpani madudi aina semjariba YouTube channel amasung aikoi ojasing aikoi fellowship ki maikeidage ichilnaw iche chali leibakpu ngakpi senbiriba Arambai Tengol gi Unit 40 gi damakta aikoi gi maikeidage sel gi oiba mateng kharadang aikoi pangjage sel gi oiba mateng kharadang aikoi pangjage madudi aikoi gi maikeidage Lupa Lising 10 khak mayam aikoi hana pangjarakke yamna yamba senpham budi nachade adubu aikoi gi thamoida leijaba aigi thamoida leijaba nungsibase mayamda uhaningbagi maramna asuki matik ima leibakpu ngakpi senbiriba Arambai Tengol gi damakta aikoi gi thamoida leiba nungsibase asuki matik nungsiba lei Eramdam Manipur bu asuki matik nungsijai haibase aina mayamda uhanjaning mani aduga
kanagumba yengbiriba chilna iche chel sing adom karigumba Jesu Christa bu tasengna thaji haiduna haibiba taragadi asidagi hena ishorgi nungsiba udingai gi mafam leite ima lebak ki damakta ngakpiriba Athoiba singi damakta mekhogi walakba matamda aikoina mateng pangbase aikoi mateng pangmina si haiba wahai si ai thamjage mekhogi awatpa amata leite leisu lehanbiroi mayam aduga aikoina ima lebak pu nungsijaba ama oina aikoi mateng pangmina si haiduna aduga aikoigi maikeidage Lupa Lising 10 ka khana mateng pangjarage aduga arambai tingolgi chilnau chel sing oja sing tasengna thamoidagi nungsijai asamda leijaragasu adom singna tawbiribadu thogaldo aikoina ngamgodaba thogal natte yam thagachai hena mai pakpo oibiu tekta kaidaba oibiu ngasi Jesu Christa aina thajaduna aina haijaribase chilnau sing ai hana yaramdaba mini ai pastor bhawada phuramba mini Christian tukachabagi maramna yadabagi maramna adubu aigi punsida China kaya chaitheng kaya angonda kaya ama ubagi maramna aduga aina ukiba matamdadi Jesu Christa mahakna magi chindagi mi halu haiba wahai amata yaukide kanbiu ma dharma sandokpa lakpa nate pap kokpiba lakpani maitei gi dharma khwaidagi fai Hindu gi dharma khwaidagi fai Muslim gi dharma khwaidagi fai adubu Jesu na lakpibadi dharma sandokpa nate kanbiba lakpani pap kokpiba lakpani adubu aigi iralsti yam khibagi maramna manglanda thopirakpa kaya ama leibagi maramna ina phongdoksabani adubu aikoigi dharma sing mani maitei gi Hindu gi dharma bu mirai jaba amata leijadi aigi punsigi warini ko maramaduna maitei bu yam nungsi isamaksu maitei oina arambai tengol busu thamoidagi yam nungsi je ishorda taktana haijabani arambai tengol gi oja bluchingba oja korong hanbagi matangda magi hakchanggi nai haina tagiba matamdasu aina ishorda haijabani pa tekta kaidaba henbiu haiduna khuramjakibani amasung asidi asigumna chilnau singi wari haina tajaba matamda manaw ama oina mayamba ama oina aikoigi maikeidagi mateng pangjagadobase oja singna su lousinbiyu ko aduga aikoi ngamiba makhaigi aikoi mateng pangakani oja aikoi karisu hongjaba nate hoi adubu Christian haina maming lauba khara Christian haina maming lauba adubu migi lam pamba migi lamda cross jungchanba aduga Jesu na haidaba ngantani mekhoina tawribado oja Jesu Christa na haidaba ngantani mekhoina tawriba singdo micham hatpa kasidi yam lap thamgro yeknaba thamganu haiba Jesu Christa ni oja maikhoigi kaino amata maikhoigi dagi ishorgi Jesu gi wahai amata aikhoina taba phangde mekhoina leiriba mafam punamaktani tawribase aduna oja maikhoiga aiga Christian aikhoiga karisu mari lenade oja karisu mari lenade maikoi Jesu ga su mari lenade haiduna haisage maramdi Jesu na yadaba ngaktani mekhoina tawribado mekhoigi mathakta soidana ishorgi wayan lakani aduga oja Eramdam Manipur tekta kaidana leigani amasung ima leibak ki damakta thauna fana lepiri boja sing arambai tingolgi chilnau sing bu thamoidagi nungsiba phongdoksai yam nungsije amasung yengbiriba Jesu Christa bu thajei haiduna haibiriba chilnau chel singna chilnau sing sigi damakta oja sing sigi damakta ima leibak ki Athoiba mapari sing sigi damakta aikoi ngamjaba mateng pangminasi aikoi khangan si madudi aikoi se aikoi ima leibak ki damakta leiri aikoina atokpa migi matau tamba natte aikoidi maitegi inat maitegi lightning su jam phavani aikoigi kari amata aikoina hongma natte adubu aikoigi iral adu khangjarakpagi maramna aikoigi fattabagi damakta Jesu Christa na aikoida uhan birakpa kauthok birakpagi maramna aikoi Jesu Christa bu thajaribani maitegi dharma punama po aikoina respect tawi haiba waise message ka loinana tekta kaidaba oisanu haiduna prayer ga loinana aikoida singsida mateng pangminasi thagachari chilnau chelima pabung sing oja sing egi thamoida leijabado I phongdoksabani ko aduga aikoina sel se karamna mateng pangjagadabano kanada mateng pijagadabono haibadusu comment da mutang haidok piramo aina kanada thajagadabono haibado aduga oja sing lising 10 si khaktanate aikoi mayam su pirakani lising 10 se just ahobagini haiduna haijabani ai fast food ki dukan macha ama phamjei amasung aigi maikeidagi Indian Army da thabak tawbo oja sing kharasu lei aikoigi maikeidagi oina lising 10 ka khana pijage aduga Christian oiraba tasengna thajabo oiragadi soidana mateng pangakani maram Jesu na punamak punungsi Jesu Christa akoina ningjariba Jesu Christa se miyobigi damakta shibiba hingatpa ishorni cross thangalakpa phawbadi pa mahakim nekhoigi maral kokpiu mekhoigi maral mekhoina ai kanano khangsidabagini haiduna haibiba ishorni oja duna arambai tingolgi matakta Jesu Christa gi mapal naidaba blessing haithabiba oisanu tekta kaidaba oisanu Eramdam Manipur na maipakpa oisanu karisu awada palaitaba oisanu haiduna
ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯑꯣꯖꯥ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯁꯤ ꯑꯣꯖꯥ ꯌꯥꯝ ꯌꯥꯡꯅ ꯄꯥꯡꯖꯔꯒꯦ ꯆꯥꯟꯕꯤꯗꯨꯅ ꯑꯣꯖꯥꯁꯤꯡ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯌꯨꯅꯤꯠ 40ꯒꯤ ꯑꯣꯖꯥꯁꯤꯡꯅ ꯃꯇꯧ ꯀꯔꯝꯅ ꯄꯩꯁꯥꯁꯦ ꯊꯥꯖꯔꯛꯀꯗꯧꯕꯅꯣ ꯍꯥꯏꯕꯗꯣ ꯌꯥꯔꯒꯗꯤ ꯀꯃꯦꯟꯗ ꯑꯃꯨꯛꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯑꯩꯈꯣꯏ ꯌꯥꯝ ꯌꯥꯡꯅ ꯊꯥꯖꯅꯕ ꯍꯣꯠꯅꯖꯔꯒꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯀꯟꯕꯗ ꯑꯩꯈꯣꯏꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯒꯗꯧꯕꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯃꯛꯇ ꯂꯩꯒꯅꯤ ꯃꯩꯇꯩꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯤꯡꯒꯗꯕꯅꯤ ꯐꯠꯇꯕ ꯃꯤꯁꯤꯡꯅ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯆꯣꯠꯁꯟꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯀꯟꯕꯗ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯖꯕ ꯈꯔꯗꯪ ꯐꯣꯡꯗꯣꯛꯆꯕꯅꯤ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯁꯤꯡꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯊꯧꯅꯥ ꯍꯦꯟꯅ ꯍꯥꯞꯄꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯄ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯌꯥꯝ ꯌꯥꯡꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯃꯌꯥꯝꯗ ꯑꯩ ꯊꯥꯖꯔꯛꯀꯦ ꯊꯥꯒꯠꯆꯔꯤ